Lamdam asigi school amadi college singda tamnariba textbook sing leibak asigi nipan suba schedule da salaba Manipuri londa handoktuna tamhan gadabani haiba demand tawroduna ngasi mahiroi singna khongjan sangsin khrei khongjan adu ngasi uripokta leiba iboronsna girls higher secondary school gi mahiroi amadi Manipuri Students Federation MSF ki thawmi singa kusamnaraga sathakibani human chain semduna sathakiba khongjan adu da kholao kya su lauki khongjan adu ga mari lenana MSF ki general secretary Sundar Khumana phongdokibada hojik mahiroi singna tamliba textbook sing asi Manipuri londa handoktuna mahiroi singda tambana bahona gadabani ipai pu singna pukai chona thamlamba aikhogi lon amasung mayek ngasidi namsinduna thambire migi lon amasung mayek tambiraga leiba haibasi tungi yumbi oirakadoriba mahiroi singda mama lebak nungsiba walakani lamdam asigi lon amasung mayek sakwaran bahaibasi aikhogi thodangni leibak asigi nipan suba schedule da salaba lon amabu namsinduna thamba haibasi British na matam amada satharamba sunam sasuna duga pangkhakni madugi hainabi adu ngasigi lengak asina makha sathari haibada haiman bathokloi Amaromda National Education Policy NAP 2020 dasu mayek sina yauriba mama londa mahi masin tamhan gadabani haibu wafa madu Manipuradi madugi ona taina bada leire maramaduna mari leina basingna Manipuri londa mahi masin tamhanabgi khongthang athubada lokhat kadabani hiramasugi matangda MSF na Manipurgi Governor Ajay Kumar Valada memorandum kya pishinba laikre adubu thabak oino onthopagi mami uraktabasina MSF na ngasidagi hauduna isagi londa mahi tamba phanganbiyo haibagi khongjang asi sangsinba haubani Makatana khongjang asi sangsinaba tongan school amadi college sing sem saba loikre haina Sundar Khumana makatana phongdoki Houkhre mahiroi singna tamliba textbook lyric sing hairiba lyric sing asi aikhogi Manipuri londa khantoakanda mai masing tamba phangalu haiba adugumba khongjang aduni hairiba khongjang asi karigi damakta MSF na sangsilibano haiba dudi isagi iron yet pokai sona aikhogi ipai pu singna thambiramba taragasu aikoina migi marolda mai masing tamduna leiba haibase masi afaba kudam nate aikoigi isagi ironi se chaukalan bhaibasi aikoi pumna makit thawdangni masibu thawoidaduna aikoina migi marol waira kanda tamba sina ngasi haugalakliba tungi yumbi oigadriba mahiro singna mama leiba aikoigi khunaya sibu nungsibagi itil walakani haibasi MSF na thajai aduga iroina na aikoigi mai masing tamgadriba mahiro sing sida aikoigi imalonda mai masing tamhanaba athuma tamda thabak oina paikhatnaba Manipur Students Federation MSF na haukiba megi tang taraga nithoida Manipur ki Governor AK Balada memorandum pisan ki basu laira madu thabak oina onthorakpagi mami adu taraktabana maram oirakandada ngasi MSF na hairiba aikogi tongan ba mahilosang singda satuna mahilosingga khusamnarakandada aikogi mahi masing tambasi imalonda tamannabagi khudong chaba adu phanganbiu haibagi khongjang adu adumak leptana aikoi changsan khigani